ngasigi topic asida malem asida leiriba mioi ayambana thengnariba piles medical gi tamda hemorrhoids haina khangnaba hiram asigi matangda khanajagani ahanbada hemorrhoids haibasi tasenga karino makoi asi rectum amasung anus ki blood vessels singda pomba amasung inflammation thokbabuni makoi asi manung natraga mapanda oibe yai makoi gi khetnaba singdudi internal hemorrhoids asi rectum gi manungda laiba maramna nahangna uba amasung feel tawba ngamde dum oinamak makoina amangba tholakba matamda I thokpa yai external hemorrhoids na anus ki akobada laiba unsagi manungda thoi makoi asi maru oina amangba tholakba matamda hakkajaba naba amasung I thokpa yai hauzik hemorrhoids thokpagi maramda khanarasi ahanbada straining during bowel movement amangba tholakpagi manungda muscle sing asi stress natraga tatpa yamna common oiba amana constipation khong hamba yadaba natraga diarrhea na maram oiduna amangwa thoklingai gi manungda muscle sing adu stress tawkhiba natraga tatpa asini ani subada pregnancy mirolbi nupi singi pelvic blood vessel singda pressure hengalakpana maram oiduna hemorrhoids hena thoi ahum subada obesity arumba hengalakpana rectal amasung anal area da ahenba pressure piduna hemorrhoids gi risks hengat hanba yai mari subada sedentary lifestyle sajen watpa amadi kuina phanjan bana hemorrhoids develop tawbada mateng pangba yai manga subada aging al oirakpa hemorrhoids gi risks asi sahi yam khalakpa ga loinana hengalakpa yai maram aduna nahak hemorrhoids leire haibasi matau karamna khangani makhada piriba layong sing asi yengsi ahanbada bleeding I thokpa amangba thoklingai gi manungda internal hemorrhoids haibadi manungi sarukta mausana naba phawdaba asi common oi adubu mapangi oiba hemorrhoids dadi naba phawba yai ani subada itching and irritation hakajaba amasung naba phawba anal area gi akobada hakajaba amasung naba phawba maru oina external hemorrhoids sing haibadi mapangi nungsang ahum subada pain and discomfort naba amasung nungaitaba phawba phamba natraga amangba thorokpa matamda naba natraga nuaitaba phawba mari subada pongkhatpa anus ki akobada pongkhatpa asi ayambadi external hemorrhoids mapangi nungsangda uba phangi hauzik hemorrhoids ki phanaba yungi hidak singi potlam singda amuk yenglasi kariguma nahaki layong sing adu yamna sathiba natraga leptana tawrabadi healthcare professional amaga tanabiu hauzik effective oiba yungi hidak khara yengsi ahanbada tea tree oil da antiseptic properties lay masina nahaki anal area dagi mahik amasung bacteria sing sengdokpada mateng pangi marak thakna video asu yengbe bisinga kanaba oirabadi channel asu support tawba oina subscribe amadi share tawiu makhataba video singsu mathang mathang semjarakhigani masida anti inflammatory property amasu lay maduna nungsangna thokhanba pongkhatpa amasung hakajaba hantanba ngami maram aduna ahanbada kari darkar oibege haibadu yengsi tea tree oil drop ani dagi ahum phawba olive oil chamas ama amasung cotton ball singni nahana haiba darkar oiba polam sing asi lairaba matungda tea tree oil adu olive oil ga yansinaduna semlasi cotton ball aduna mahi aduda luplaga asokpa mapham sing aduda taithopiu amasung masi nomada ahumlak hanjin tawbiu ani subada fiber yamna yawba chinjak sing fiber yamna yawba chinjak sing asi pahal nungsangbu manage tawnaba amasung thingnaba maruiba component amani fiber yamna yawba diet na chang naina khong hamba amasung amangbabu thotna thokhanbada mateng pangba ngami aduga nungsangi risks antali amasung relief pi fiber sing asina matau karamna mateng pangi ahanbada masina digestive tract tegi ising sing asi chupsanduna amangba singbu thothalli fiber yawba chinjak singna amangba singbu thothalli amasung laina thokhanki masina amangba singna mapan tholokpa matamda muscle da stress tawba amadi naba hantahali ani subada fiber na khong hamba chang nai halli param aduna fiber na chang nai na khong hamali masina healthy balance maintain tawduna khong hamba yadaba amasung diarrhea animak thingba ngami ahum subada fiber singna amangba sing thothanbana maram oiduna pressure hanthanbada mateng pangi makoina rectum amasung anus singda laiba blood vessel singda pressure hanthanduna
nungsang oirakadaba amasung sokhalakadaba risktagi hantahalli. Maram aduna fiber yawba chinjak khara yengsi. Ahanbada whole grain saba. Refine tauraba grain singi mahutta whole grain oina khanbiyu. Aduga laiba matamda level adu whole grain natraga whole wheat oina yengbiyu. Anisubada uhai manamasing saba. Uhai amadi manamasing plate tangkai amat chanaba pandam thambiyu. Hariba chinjaksing asida fiber marang kaina yaw. Subada legumes, beans, lentils, peas singda fiber marang kaina yaw. Makoising asi soups, salads amasung tongan ba mathel singda hapchanba yai. Mari subada hydrated oina leiba. Nahakna fiber yamna chaba matamda ising marang kaina thakadabani. Maramdi fiber na ising yamna darkar oiba amadi chupsanbana. Hydration marang kaina leibana khong hamba yadaba thingbada mateng pangi. Mga subada karigumba nahakna fiber marang kaina yawba chinjak sijinnadaba oirabadi nahaki digestive system adu adjust toba yanaba fiber marang kaina yawba chinjaksing tapna yawungadabani. Taruk subada process torba chinjaksing limit thamba. Process torba chinjaksingda fiber gi chang khantana yawi amasung makoida refined sugar fat na chengba chang wangna yawi. Maram aduna hariba chinjaksing asi hantana chagadabani. Taret subada fiber supplement. Nahakna fiber yawba supplement sing chaba yai adubu chadringai gi mamangda healthcare provider amaga tanabiyu. Maram aduna fiber yamna yawba chinjaksingna nungsang thingba amasung laksinbada mateng pangba yai. Maram aduna balanced diet amasung healthy lifestyle maintain tauba asi yamna maru oi. Mathangda Sitz bird. Masi therapeutic bird amani masida hip amadi thungi saruk adu lumbu saba isingda lupsingadawribani. Masi hemorrhoids, anal fissure, postpartum yauna tongan ba condition singidamak common oiba yumda sijinaba hirak amani. Sitz bird na naba hakajaba amasung nungaitaba hantahanbada mateng pangi. Matau karamna Sitz bird tawani haibadu yengsi. Nahakna mathau tagadaba masaksing adudi hanbada asyangba ananba besina ama natraga plastic seed bird anisubada yamna saba ising nataba lumbu saba ising amasung subada Epsom salts natraga achamba muscle si. Besin adu lumbu saba ising na thanna hapchalasi aduga nahaki hips amasung thungi saru adu phajana lupsalasi. Ising adu lumbu saba oigadabani kahena saba oroidabani. Maramdi kahena saba isina sokhanba maram aduna nahaki healthcare provider na masi recommend tawrabadi natraga masina nangonda nungai hanba oirabadi nahakna Epsom salts natraga recommend tawraba muscle sing hapchanba yai. Hariba muscle sing asina inflammation thokpa amasung nungai taba hantahanba yai. Nahakna minute 10 dagi 10 phawba phamba yai aduga anal amadi genital area sing adu kangba ananba towel amana nanthokpi. Nanthokpa matamda takpiganu maramdi masina hena sohanba yai. Haujikti nahakna khong hamdokhraba matungda natraga nahaki healthcare provider na recommend taropagi matungina nongmata 3 dagi 4 phawba Sitz bird tawba yai. Infection thoktanaba sijinagadawriba besin adu luna nana amasung sanitize tawduna thambiyu. Mathangda aloe vera gel. Masi nungsanga mari lainaba nungaitaba amasung sokhanba hantanaba sijinaba mausagi oiba hidak amani. Masida makhal makha kaya marungi medicinal properties haibadi anti-inflammatory amasung cooling effects sing yawi. Maram aduna nungsangi damak aloe vera gel matau karamna sijagani haibadu yengsi. Aloe vera mana dagi gel adu lauthoklaga asokpa mapam aduda taibiduna minute 15 dagi 10 phawba thambiyu. Hariba treatment asi nongmada yamdrabada ahumlak tawba yai. Nahakna aloe vera sijinaringaida lawgadaba jackson thorang singdi. Aloe vera gel asi mapanda sijinabada saphaba oibana makhatana reaction thoktanaba unsagi jaga kharada taiduna test tawbana afaba oi. Ka hena mapan thongda sokpa unsagi mapamda aloe vera gel sijinabiganu. Mathangda coconut oil. Coconut oil asi mioi kharana nungsanga mari lainaba nungaitaba amasung sokhanba hantanaba sijinaba mausagi oiba hidak amani. Coconut oil da anti-inflammatory amasung soothing properties haibadi anaba hantanaba maru oiba health benefits sing yawi. Maram aduna matau karamna nungsangi damak coconut oil sijinagani haibadu yengsi. Ahanbada virgin natraga extra virgin yawba
high quality unrefined amasung pure coconut oil khanbiyu. Masida process ki sang hantaba amasung mausa gi kanarba compound sing yawi. Hauzik coconut oil taidringai gi mamangda asokpa anal gi area adu achamba sapon amasung isingna natraga sensitive design toroba skin pad wipers na tapna takthokpiyu. Taru tananba phi amaga loinana mafam adu panghanbiyu. Hauzik coconut oil khara lauro aduga warm tawro low temperature da coconut oil asi mapang onbana warm tawraga taibna hena laihali. Coconut oil adu mapangi nungsangi mafam aduda taibiyu. Nahakna asengba phi machet ama sizinaraba suryai. Hena takpa amadi ahenba pressure pibiganu maramdi masina hena sokhanba yai. Coconut oil adu nahaki unsada chupsannaba thambiyu matu amuk sendokpagi mathau tate. Nahaki layong sing adu laksinbada mating pangnaba coconut oil adu nongwada masing kaya marum taiba yai. Coconut oil sizinaringaida lawgadaba seksing thaurang sing yengsi. Ahanbada coconut oil asi mapan thongda sizinabada saphaba maramna aloe vera gel da tawkhibagumna unsagi apipa mafam kharada taiduna test tawthokana afaba practice oil. Masina makhatana akaiba layandanabani karigumba nahakna skin irritation natraga nungsangi layong sing lairabadi nahaki healthcare professional amaga tanabana layengbuda hena kudung chadani. Cotton underwear sizinabana analgi mafam sing adu kangna amasung nanna thambada mating pangi. Masina unsada sokpa natraga mapan thongda infection thokpagi risks amasung symptoms sing hantahalli. Asokpa sing adu hanthabada mating pangnaba perfume detergents natraga fabric softeners sizinaroidabani. Ngasigi list asigi aroibada lifestyle change tawbani. Nahakna active oiba punsi mahing ama thamba yai. Kuina matam sangna phamdaba amasung anal area sing adu hygiene oina thambiyu. Ngasigi oinati matang asida loijare. Matang video da amuk thengnarisi. Thank you.